बिस्मिल्लाहिर्रहमानिर्रहीम नुंसीजरबा हजरात सिंह ngasi aikoina khangminnagdawriba dua asidi aikoigi pung kun marigi punsida ayamba matamda toina thokanba thabaksingi matangdani madudi amana chak lamdaba chak chaba yadaba numit nini humni chak charaktrasu chak lamba phaudaba adagi chak lamba gi si phaudaba adugumba migi amana chak suplam lamdraba migi adudagi dua ani amana chak sita lamdana leiba chak yamna lamganba migi hairiba dua makhal ani si masigi dua khangminnasi yamna kanaba duani ahan bada akhoi chak yamna lamdaba adugi dua ama khangminnasi madudi huwa yut'imuni wa yasqin hairiba Quran Karim gi ayat asi nifuma thoirak chaningai gi chakta kam janbiba aduga chaba tarabadi inshallah chak lamamdabdu chak lamba phaurakani ayat adudi huwa yut'imuni wa yasqin hairiba ayat asi nifuma thoirak solaga chakta chaningai gi chinjak tuda kamsilaga pichaba inshallah chak lamba phaurakani amana chak lamba suk phaudraba adugumba migi damakta madudi karino haiba matamda ayat adudi walaula fadlullahi alaykum wa rahmatuhu وأن الله تواب رحيم ولولا فضل الله عليكم ورحمته وأن الله تواب رحيم هاي ربا دعاء سي كنغما تويرك سولغا إسيندا كامسلغا بيتك بيبا إن شاء الله الله تعالى ناسوك سويدنا چاك لامبا فاون بيركني hujik haikriba dua ani asina chak lamba phaudaba chak lamba phauningai gi damaktani aduga chak lamdarna talaiba chak yamna lamganba migi damakta su akhoi dua ani khangminasi madugidi ahan bada adudi ma yaftahillahu lin-nasi min rahmatin fala mumsika laha wala mumsik فلا مرسل له من بعده وهو العزيز الحكيم يا أيها الناس اذكروا نعمة الله عليكم هل من خالق غير الله يرزقكم من السماء والأرض لا إله إلا هو فأنا تؤفكون هاي ربا آيات كريمة أسي تراما ثويرك سولغا ising da kamsillaga pithakpa tarabadi inshallah chak yamna lamba adu chak lamganba mi chak lambagi anaba leiriba adu Allah na fahanbigani ani subana wa fis samai rizqukum wa ma tu'adun wa fis samai rizqukum wa ma tu'adun hairiba ayat asi taraga mathoirak solaga ising da kamjillaga pithakpa adusu inshallah chak yamna lamba adugi anabadudagi Allah na kanbigani ngasi haikriba amal mari ase loinamak tongali chak lamba phaningai gi chak yamna lamgan bami gi amal ani sigi manungdagi ekhoina apamba amal lama tawba inshallah kanagani animak tawbagi zarur natte ani sigi manungdagi ekhoina laige daba apamba ama tawba yai aduga chak lamdabagi chak lamningai gi damakta chap lamgandaba mi adugi damakta dua ani haijakriba adu ani dugi manungdagi ekhoina laige daba apamba amal ama tawba animak tawbagi zarur natte inshallah Allah na ekhoi khudingmak amal gi pangal pina bibo isanu